ngasi viral oirakliba khoigi video ama Mayanglambam Rishikanta Kakching Khunodagi Chochampur district ki henglek ki jaga amada kuki terrorist singna hatpagi video ama viral oirakliba si adushu ngarang statehood numita Manipur se santi lae tangdu leitan leire haiduna national gi media singda tongan leader singna lauduna leiriba sida khamthengna wanare haibase leiriba chairak sida ngarangi thodok Manipur se khamthengna wari terrorist singna maikai mak terrorist singna icham chamjara praja singsi control tawduna makoibu namthaduna thammi haibase mayek sengna huzik continuously takli yam nungai tabdi karino haiba matamda huzik tawnariba Manipur ki situation si mayamna miyam punamak na loin khanga bangatani sigi punamak sida law and order se kamaina maintain tawba mi IDP sing se yumda kamai hanjilan ba sigi khanabagi chedak sida sigi loin nathai bhraka aikoigi politics from the aikoigi politician sing sina isa gi angamba aikoi constitutional rights se aikoigi rights se kamai tawna pukhatlakanda akoigi Manipur leibak sida huji thoiba tangdu leitadaba mayam se si kumaina solve tawgani na khanbai mahuta akoigi isa gi political party gi high command gi yathang illa matungda leiriba politician sing sina nakal amarom da loi na thairaga torpasi yam nungai jade taseng ngarang gi thodoksi taseng na yeng video du yeng bata su yam nungai taba thodok amani sidi community amagi wari natte politicians in the politics hanagadam ni chumi diplomacy tawbiu yai Manipur lebak se kannaba honabada diplomacy tawbiu yai kanglup amaga khanada naba sinbiu yai diplomacy tawbiu yai is very true is right but diplomacy se terrorist singa hanagadam natte aranba tawriba micham prajabu haliba Mijam Prajabu, Chathok Chasin Yahandriba, Bom Thadariba, Rocket Thadariba, Manipur Bu, Mang Batariba, Manipur Kaidok Se Hariba, Singsiga, diplomacy Shanakadam Nate. Kanglupum Nushinaba, Adugi politics, Hanabi politician China, Adubu, Chakri Pambi the Makta, vote bank the Makta. Politics Tagadam Nate, diplomacy Shanakadam Nate. Choki Pamambagi, vote bank Yamnabaki the Makta, Silambagi Natro, Ngasi party, any party, Ocean Ngasi, Manipur Wari Base. Adugi adu na natro illegal miyam se legal oina ba wana rami base illegal miyam se illegal oina ba wana ramni na lariba illegal miyam se legal o masa se legal oina ba ninge makuta khulai paiba yaunar e makuta khulai paiba sati sadriba makoi sophisticated weapon miyam paira kanda ngasi bo akoi Manipur se phibam amda lariba ne ba sida ngarangi thodok tuna akoi Manipur se phibam amda lakli ko haiba se yamna chawba example ani ta ibase Sida popular government same way adu government same dragana kai same gana kai PR lai dragana kai lai dragana kai what is difference haiba se sine ba khoi ne khangni se sine khoi ne khoi hangni ba wahang se sida politician sing sina masa gi party gi political party gi high command gi instruction ille har kanda lariba political party ruling oiro main focus khoi gi Manipur gi lariba situation sida focus tawdana yamna wani gai timing sida Kara namung taurani man ki baran taurakan punjal lakanda masa gi lagi ba miyam se punjal laga focus taw na bo na rakanda vote ki sagat na bo in hona leire opposition na mu ke dore high command na haire en hekta manrega bachao sangram kaina tauraga vote on khomna leire kumaina akoi gi nathai raga akoi na kumaina phamse pai hausige haina khallaga leire high command gi instruction illaga leire ai hoi akoi politician ni we akoi ngang bi samang politician ni ai samang political party me attest torga lejari adubu akoi RPI gi su mayam hairi timing ai bidi baba sahib bimno ambekar gi party tawbagi that university tawbagi adugi adagi different mayam but akoi uji adugi matam nate akoi na focus tawbadi Manipur gi context ida akoi IDP sing mayum de kumai hanjalan gani census tawni hare ibase NRC ki 1951 tawdana census kumain tawdori bano illegal miyam se legal oigido natra huzik lariba community amagi wari nate lariba shuda lariba militants oilo terrorist oilo lariba kuki singse makoi no huzik tawrak liba misi mina yawra iba miyam se makoi huzik dandipi ba chumdabra law and order gi administration makada PR su lariba ni huzik government am sema datri
sida yariki focus torakan tawgedi haidraga laiba political party sing sisu direct panba ngamdaba lalin chumadi chumi haiba ngamdaba si hairuraga community amana saugini haiba kibagi hayeng akoi vote bank da kairakani akoigi jaga amada akoi CM oiba yaroi hayeng ai minister am paiba yaroi sarkar amana pairo akoi na tawrapa kanda akoi adu tawba yaroi haibagi political gi mayamna akoi diplomacy sanai ne hairaga ayam ata phongnaba aise yamna phaba sadoini ko amagi sumangda yam phaba sadoini ko haiba manba ama yaropase sinadi Manipur ima leibak se Kai bagi romda chum changsen lakani lairiba nusiraba yelomi myam se mut bagi romda changsen lakani aduna si mulal loi se haragani lairiba political leaders mayam su kita understand to winaba mathau tai aduna hojik suk luraba taming sida bot naksal e haiduna uram daba myam thokal e social work torom daba myam thokal e bot naksal lakba oibana haitare sigo mayam se yengmada kita nungai jade no mata udaba no mata yaudaba mayama thola go ji bot naksal pagi speech pi ba hogala e men koi campaign to ba hogala e adu somda ni koi Manipur leibak se yamna wari mai timing ni adu na ngarangi thodoi thodok se akoi party ki side gi su adu akoi individual Manipur sibas leiba akoi gi side gi su akoi yamna condemn tawjai aduga hujik leiba akoi gi leiba politician sing sina masai gi party gi politics tawbiu kaim kai ba leite but it is not the time ai the high command gi in ba matam nat brana khale aduga leiba representative sing sisu ai request tawjari Manipur context hoi Manipur context representative sing Biram bayai lariba mayam se adu Manipur representative orega su center na kamana mada lariba nina center ga naikhaina ba ngamba representative sing mayam tholapa mathau tai haiba soi haijaningi adu na matang sida akoina nganangi thodok akoi gi kakching khunau gi Mayanglambam Rishikanta da thoiba thodok se yam nuai taba thodok amani adu sigi matung tabada sigi thodok se thoan bira kanu ka haiba wai sidi yam thenga brana khali adu si wai se haida bida akan ma action na malokhat piraga lariba akoi community amagi wari nate community du yauri ba terrorist sing se amtang makoi sing se makoi eradicate tawraga makoi se amtang pharaga para chawama akoi all India da akoi sima tawreko akoi sima yade ko khangale ko freely movement tawhale ko akoi micham praja myam se tangju leitana IDP sing se mayum hanjale ko haibase sida focus tawrakan hana loima focus akoi chida in focus tawhaningi aduna akoi gi ngarang thodok se amuk hana akoi condemn tawjari haiduna haijari thank you